taibung pansida leiba mioi bagi singli da cheliba I se masi mangde I pal ngak pa natra ngak ta bai bam leite tarani thoi suba chahi cha dagi mian cha sing changchala khraga tongan bi yumnak sagai phangna lei khraba aduga sakchu kuchu khra manaba lol li di tinadaba aikoi ga laiminarba akoi bagi chingmi sinau sing meitei olhan graba aduga akoi nongpok haramdagi lakraba tongan bai sinau sing sakchu manaba sinau sing meitei on graba sigi karaksida igi pal ngak tu kadawai dano igi pal ngak pa haiba ta manga sinari se masimak akoi gi nungsi charana laiminana ba honaba sida hatredness saganabagi pambai amani ko aduna tukat charhanlaga akoigi masengi marakta mayang I sele aduna utupna tharga laisangda hatkibagi thodok amakak leihibado ko waidi mi ani ahumna mokoigi lining purel duna hojigi mi amabu hypnotize tawga mi duna masiraba matung hogulakpa matamda aidi I asengba phangada Meitei I asengba Ekoi punsida cheliba I se I amangba I da amangba sengba bam leite I gi paldi thinaruba matamda ko hojik Meitei lak 35 dagina lak kunmuk lei haina lauragadi akoi kanagumbagi singlida test taw matamda ko amuhana scientific oiba karima device am puthok tana yengarusu akoi gi pakhang bagi paring natragana politon gi paring gi mi singse moida tongan ba I ho chala maroi habisi ngamoy ba dona I gi pal ngak pa na nauna amaka hodui ba paring duna makhoi gi pandam duni moi sa sanu kasu kaide adumoy namak I mangde I gi pal ngak pa habise akoi itihas da itin graba pot amakhakta mukana refine to ya roi da pot amani ko I gi pal ngak pa na Meiteinization natragana Meitei lining hingat ihauda mateng oigane na khallagadi madu tausanu maduna nungsinaba purakpadi ngamoy maduna yeknabadi yam chawkhalan ngani habase aigi assumption ni matamda akoigi loan amatangda ngangminaraga ima loan amatada punna seba taminaba punna isina oina leminaba akoigi maru oina manegi machani haiba mamagi machani haiba adugumbagi relationship ama masigi maraksida akoi wakai suba akoi panganga Meiteiga anisi tokhai tahannabagi mapangan sondanabagi amaga nungsinadnabagi matamama Manipurda Meiteiga pangangagi marakta gyan tanadaba thodok thokibagumna amukhanna gyan tanadaba thodok thoktana nungsinana leminariba ichelse thugainabo hanaba akoigi ichinau sing manungda pangan singgi markasu khara malaire aduga Meitei gi markasu khara ma ure aduna makoi singsidagi akoi lapthok pachangi akoi hujik school of thought se ani ni ahan ba school of thought na karino haibada pangan si Meitei ni aduga lining laison na maram oraga makoi na Islam dharma chachabagi wani Gaura dharma chatpagi wani Sanamai lining chatpagi wani aduga Christian lining chatpai wani Buddha lining chatpai wani adubu tongan ba lining chalabasu Meitei Sanamahi oigera Meitei Gaura oigera Meitei Christian oigera Meitei pangan oigera khoi punong si Meitei ning sini Meitei pangan haiba term se sinabana Meitei amasung pangan ani barakta leiba nungsin nungon nabagi mari amadi tana thanaba yadaba mari se masi se phongdo I hai aduna aidi akhoi masen ni marakta akoigi furakki ina lai saba akoigi khana hallaga nungaiba migi video clipping machet ama lauthoga akoigi thadoga mi da akoi brain da disturb tauba aduga kunai akoigi tongan na leminariba community or sub society du mathung da sub society leiriba singsi manung da amaga hu akoi pijenaba hu chainaba aduga amaga khana chainaba nungsi chanaba mangananabagi honaba maigei animakta ujik leiba uribase angang chuklam chadabana tawbani haina warak wake maga tokadabani maduda thawoina Meiteina du haigre no Meiteina haiba nate pangan na du haigre no pangan na du haiba nate pangan gi maktagi machin pauba lamhenba warpa watpa angang singna haibani Meitei gi maktagi su ahan oigera angang oigera handaksu akoigi ahan kanano ai chapchana maming do khangjadre ahan nama yamna akoigi reputed kanagumba miyo mana
ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤ ꯅꯣꯏ ꯀꯥꯏꯗꯩ ꯍꯧꯔꯛꯄꯅꯣ ꯀꯥꯏꯅ ꯍꯦꯛꯇ ꯃꯤꯒꯤ ꯁꯣꯛꯄ ꯋꯥ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯤ ꯍꯧꯔꯛꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯇꯅꯤ ꯃꯤꯠꯌꯦꯡꯗꯤ ꯑꯅꯤꯅꯤ ꯈꯟꯅ ꯆꯩꯅꯕ ꯌꯥꯕ ꯋꯥ ꯑꯃ ꯑꯗꯨꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯅꯕ ꯌꯥꯕ ꯋꯥ ꯑꯃ ꯅꯍꯥꯟ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯈꯛꯅ ꯍꯥꯏꯔꯤꯕ ꯑꯩ ꯔꯤꯄ꯭ꯌꯨꯇꯦꯠ ꯄꯔꯁꯟ ꯃꯅꯤꯄꯨꯔꯒꯤ ꯀꯅꯥꯅ ꯃꯃꯤꯡꯗꯨ ꯈꯪꯖꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤꯗ ꯍꯥꯏꯅ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯈꯜꯂꯦ ꯍꯧꯖꯤꯛꯀꯤ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯗꯨ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯑꯆꯧꯕ ꯑꯣꯏꯔꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯔꯤꯄ꯭ꯌꯨꯇꯦꯠ ꯄꯔꯁꯟꯁꯤꯡꯗꯨꯅ ꯄꯥꯡꯒꯟꯒ ꯃꯩꯇꯩꯒꯁꯤ ꯎꯁꯤꯠ ꯊꯑꯣꯏꯅꯗꯕ ꯌꯥꯕ ꯃꯑꯣꯡꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤꯗ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯝꯅ ꯚꯦꯂꯨꯑꯦꯕꯜꯅꯦꯕ ꯑꯗꯨꯗꯤ ꯈꯪꯒꯗꯧꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯦꯄꯔꯦꯁꯟ ꯑꯦꯟ ꯊꯤꯑꯣꯔꯤ ꯑꯣꯐ ꯌꯨꯅꯤꯇꯤ ꯍꯥꯏꯕ ꯑꯅꯤꯈꯛ ꯂꯩ ꯊꯤꯑꯣꯔꯤ ꯑꯗꯨꯅ ꯃꯤꯇꯩ ꯃꯅꯨꯡꯗꯕꯨ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯟ ꯃꯅꯨꯡꯗꯕꯨ ꯑꯣꯏꯔꯕꯁꯨ ꯃꯤꯇꯩꯒꯤ ꯃꯔꯛꯇꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯟꯒꯤ ꯃꯔꯛꯇꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯦꯄꯔꯦꯁꯟꯒꯤ ꯋꯥꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡꯁꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯦꯕ ꯃꯗꯨ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯅꯠꯇ꯭ꯔꯒ ꯄꯥꯡꯒꯟ ꯑꯣꯏꯁꯅꯨ ꯕꯠ ꯊꯤꯑꯣꯔꯤ ꯑꯣꯐ ꯌꯨꯅꯤꯐꯤꯀꯦꯁꯟꯗ ꯋꯥ ꯉꯥꯡꯉꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯑꯣꯏꯅ ꯏꯜꯂꯒ ꯆꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯄꯥꯡꯒꯟꯁꯤꯡꯅ ꯁꯥꯒꯠꯄꯗ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏ ꯇꯥꯔꯛꯄꯁꯦ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕꯅ ꯃꯇꯝꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯀꯧꯈꯠꯂꯒ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯂꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯁꯤꯗ ꯅꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯃꯝ ꯂꯧꯔꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯣ ꯌꯨꯝꯗꯥꯃꯤꯟꯅꯔꯣ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯤꯡꯊꯧꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃꯃꯝꯈꯛ ꯄꯤꯈꯤ ꯍꯥꯏꯅ ꯄꯥꯡꯒꯟꯒꯤ ꯑꯦꯁꯄꯦꯛꯇꯒꯤ ꯁꯥꯒꯠꯄꯁꯦ ꯃꯁꯤ ꯃꯣꯁ ꯋꯦꯜꯀꯝ ꯑꯩꯗꯤ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯨꯁꯂꯤꯝꯁꯤꯡꯗꯣ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯎꯈꯤꯑꯕꯀꯣ ꯑꯗꯨꯅ ꯃꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯩꯕ ꯏꯁꯥꯕꯨ ꯅꯣꯂꯨꯛꯅ ꯂꯧꯖꯕ ꯉꯝꯕꯒꯤ ꯃꯇꯧꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯥꯌꯔ ꯃꯅꯤꯄꯨꯔꯗꯕꯨ ꯑꯣꯏꯔꯕꯁꯨ ꯑꯁꯥꯝꯗꯕꯨ ꯑꯣꯏꯔꯕꯁꯨ ꯇ꯭ꯔꯤꯄꯨꯔꯥ ꯅꯠꯇ꯭ꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯦꯄꯔꯦꯁꯟꯁꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯊꯤꯑꯣꯔꯤ ꯑꯣꯐ ꯌꯨꯅꯤꯐꯤꯀꯦꯁꯟꯗ ꯋꯥ ꯉꯥꯡꯕꯕꯨ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯈꯟꯕꯗꯕꯨ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯕꯨ ꯑꯣꯏꯔꯕꯁꯨ ꯊꯤꯑꯣꯔꯤ ꯑꯣꯐ ꯌꯨꯅꯤꯐꯤꯀꯦꯁꯟꯗ ꯕꯦꯁ ꯇꯧꯔꯒ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯩꯅꯕꯤ ꯄꯥꯡꯒꯟꯁꯤꯡꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯁꯥꯎꯔꯤꯅꯦꯅ ꯃꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯉꯒ ꯄꯦꯜꯂꯅꯦꯅ ꯈꯟꯗꯅ ꯃꯤꯒꯤ ꯃꯈꯣꯏꯗ ꯎꯁꯤꯠꯄ ꯋꯥ ꯉꯥꯡꯒꯅꯦꯅ ꯉꯥꯡꯉꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤ ꯌꯥꯔꯤꯃꯈꯩꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯣꯏꯕꯒꯤ ꯊꯕꯛ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯗꯨꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗꯅꯦꯕ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕꯁꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯣꯏꯗꯕ ꯃꯤ ꯑꯉꯥꯡ ꯑꯃꯅ ꯀꯔꯤꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯄꯪꯍꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯒꯅꯣꯔ ꯇꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯋꯥꯈꯜ ꯈꯟꯁꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯦꯄꯔꯦꯁꯟꯗ ꯋꯥ ꯉꯥꯡꯉꯤꯕ ꯃꯤꯁꯤꯡꯗꯨ ꯑꯩꯈꯣꯏ ꯁꯤꯡꯊꯥꯅꯔꯣꯏꯁꯤ ꯃꯈꯣꯏꯁꯤ ꯀꯅꯥꯒꯨꯝꯕ ꯋꯥꯔꯛꯄ ꯉꯝꯕ ꯃꯤ ꯂꯩꯔꯒꯅ ꯃꯈꯣꯏ ꯋꯥꯔꯛꯁꯅꯨ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨ ꯊꯣꯔꯛꯇꯁꯅꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨ ꯑꯩꯈꯣꯏ ꯏꯒꯅꯣꯔ ꯇꯧꯕ ꯇꯝꯁꯤ ꯄꯥꯡꯒꯟ ꯍꯥꯏꯔꯤꯕ ꯈꯨꯟꯅꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯒꯧꯔ ꯙꯔꯃꯆꯠꯄ ꯁꯔꯥꯃꯩ ꯆꯠꯄ ꯑꯄꯣꯛꯄ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯌꯥꯝ ꯂꯩꯕꯒꯨꯝꯅ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯩꯇꯩꯁꯤꯡꯕꯨ ꯃꯩꯇꯩ ꯄꯥꯡꯒꯟ ꯀꯧꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯒꯧꯔꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯈ꯭ꯔꯤꯁꯇꯟꯗ ꯂꯩꯕ ꯄꯨꯝꯅꯃꯛꯁꯤꯒ ꯃꯩꯇꯩ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯄꯥꯡꯒꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃꯗꯤ ꯊꯥꯅꯕ ꯌꯥꯗꯕ ꯃꯔꯤ ꯑꯃ ꯂꯩꯕꯁꯦ ꯃꯩꯇꯩ ꯄꯥꯡꯒꯟ ꯍꯥꯏꯕ ꯇꯔꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯀꯅꯥꯒꯨꯝꯕꯅ ꯃꯅꯦ ꯃꯆꯥꯅꯤ ꯍꯥꯏꯔꯦ ꯀꯅꯥꯒꯨꯝꯕꯅ ꯃꯥꯃꯩ ꯃꯆꯥꯅꯤ ꯍꯥꯏꯔꯦ ꯃꯥꯃꯩ ꯃꯆꯥꯕꯨ ꯑꯣꯏꯔꯁꯨ ꯃꯅꯦ ꯃꯆꯥꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯁꯦꯄꯔꯦꯠ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯁꯦꯄꯔꯦꯠ ꯇꯧꯕ ꯌꯥꯕ ꯋꯥ ꯉꯥꯡꯕ ꯊꯤꯑꯣꯔꯤ ꯑꯣꯐ ꯌꯨꯅꯤꯐꯤꯀꯦꯁꯟꯗ ꯂꯩꯇꯕ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯦꯄꯔꯦꯁꯟꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯥꯞꯊꯣꯛꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯡꯒꯟ ꯑꯅꯤꯁꯦ ꯆꯤꯟꯅ ꯆꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯤꯟꯅ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ
Meitei Laima Imagi, Manipuri Saitagi, Meitei Longi, Meitei Culturegi, Meitei Oiba Matau Singsepunna, Ngakmina Dana Tungpoina Hingminasi, Haiba Paujel Tamderaga, Mayami Chinau Kuding Maktagi, a Kanan Waya Tangjeri.